ꯑꯁꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯅꯤ ꯁꯝꯖꯤꯜꯍꯜꯂꯤꯕ ꯖꯤꯔꯤ ꯊꯣꯡ ꯑꯁꯤ ꯀꯔꯝꯕ ꯁꯣꯛꯇ ꯁꯥꯈꯤꯕꯅꯣ, ꯀꯔꯝꯕ ꯃꯇꯝꯗ ꯔꯤꯄꯦꯌꯔꯤꯡ ꯇꯧꯕꯤꯈꯤ ꯑꯃꯗꯤ ꯊꯣꯡ ꯑꯁꯤ ꯀꯅꯥꯅ ꯌꯦꯡꯁꯤꯜꯂꯤ? ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯁꯥꯝ ꯁ꯭ꯇꯦꯠ ꯑꯅꯤ ꯑꯁꯤ ꯐꯥꯎꯅꯍꯜꯂꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯖꯤꯔꯤ ꯊꯣꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯊꯣꯡ ꯑꯁꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯑꯁꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯇꯪꯈꯥꯏ ꯑꯃꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤꯅꯤ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯅ ꯑꯁꯥꯝ ꯁ꯭ꯇꯦꯠꯀꯤꯅꯤ꯫ ꯊꯣꯡ ꯑꯁꯤꯗ ꯍꯦꯚꯤ ꯚꯦꯍꯤꯀꯜꯁꯤꯡ ꯈꯥꯝꯖꯤꯟꯗꯨꯅ ꯂꯩꯕꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯄꯟꯕ ꯀꯌꯥꯁꯨ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯊꯦꯡꯅꯔꯤ꯫ ꯑꯃꯗꯤ ꯑꯁꯥꯝ ꯂꯣꯝꯒꯤ ꯃꯥꯏꯀꯩꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯡꯊꯛꯇ ꯀꯩꯊꯦꯜ ꯐꯝꯖꯤꯟꯕꯁꯨ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯔꯤꯄꯦꯌꯔꯤꯡ ꯇꯧꯕꯤꯈꯤꯕꯒꯦ, ꯊꯣꯡ ꯑꯁꯤ ꯀꯔꯝꯕ ꯁꯣꯛꯇ ꯁꯥꯈꯤꯕꯅꯣ ꯑꯃꯗꯤ ꯊꯣꯡ ꯑꯁꯤ ꯀꯅꯥꯅ ꯁꯦꯟꯅꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯈꯪꯕꯤꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ꯫